Houses Sanakidraba Delhi Liquor Policy Case Kamari Lenana Enforcement Directorate ED gi custody the leirakhiba Delhi gi Chief Minister Arvind Kejriwal gi matam ngasi loikhiba ga loinana mahaku numit 15 ni jail da leinaba Delhi gi Rose Avenue Court na ngasi khang-hankhre ngasi sathakiba hearing da ED gi maikai dagi Additional Solicitor General SB Rajuna Fongdokibada Custody the leinaba Arvind Kejriwal na Prof Agency Singda Mateng Pang da Bagalunana case asigi matangda Tiziliba asi Lana Lamzingli Maramaduna Matung Tarakpada case asi Makhatana Tizinbada Mahaki Matau Tari Haina Additional General Fongdoki Haina India Today gi report aman hairi Fanbayabadi Mamang Thagi Tangkun Matoi ED na Chief Minister Arvind Kejriwal bu Hana Delhi da Chatnaramba Liquor Policy case ga Mari Lenana Faraba Matungda Mamang Thagi Tangkun Nipan Fauba ED gi custody da leirakhiba matung numit marini amaga extend tawdan ED gi custody da leibagi matam masigi aroiba ngasi oikibani